Usoipokpi sangom sangda sakti leraba bom ama Pokhaibada air personnel ama sire ama sokle. Ngasi nungthil pung amaga minute ni phurom taba matamda Thawal district ki manung chanba Lilong police station na konba usoipokpi sangom sang area da sakhangdaba singna plan tawduna thamnamba sakti leraba ID bom ama Pokhaibada tarataruk suba sam rifles ki jawan ama sire ama phibam thina sokle hai. Press na phangba pawgi matungina tarataruk suba sam rifles ki convoy amana ROP lakpada Lilong thonggi manakta bag ama singningai oiba mongda leirami. Bag adu check tawrubada bom adu pokhairkhibani hairi. Soklaba Assam Rifles jawan ani adugi manungda ama sport adu makta dalai khidre hairi. Thawong adu Manipur gi karamba lalhulup singna sathakibano haibgi paw phangba ngamdri. Soklaba jawan adu manak nakpa hospital da laika nana bapukre haina press na phangba paw mana hairi. Atopa paw mana ILP bu singnarakpa sing angamba thakta thengnagani. Manipur disanariba inner line permit system bu singnarakpagi mayokta angamba thakta thengnanaba state cabinet ta warip lawre haina Manipur gi chief minister N Birena phongdokre. Haingang SC asan bigai amasung mongjam phaunaba khabam amasung haingang phaunagadaba naungna saba RCC bridge ani sangabagi thoramda wafam si mahangna phongdokhibani. Mahangna hai lamdam sida chanariba ILP bu Supreme Court ta case file tawduna singnarakliba si haksina lawi. Case file tawriba miyoi singasi Manipuri singbu namthaduna thamge khanba miyoi ngakta oirangani. Supreme Court ta laklabanina logi mateng lawduna angamba thakta thengnagani loinana case asi Union Home Minister gi makai degi phawba thengnagani Manipur lengak na hingang SC da thong manga sana pandam thamliba sigi manungda ngasi phawbuda thong bari saduna miyamda khusinakre walhoriba thong ama asi March tha phawbugi manungda loisinduna miyamda khusinana bahonari panbe abadi ngarang Chief Minister Secretariat ki Cabinet Hall da numidang wairam pung manga taba matamdagi horaga numidang pung tara phawba Chief Minister na siar lawduna pangthokiba mifamna lamdamasida khundaраklaba yelhumi singbu kannabagi damak Central Government na Manipur da inner line permit system sanhalakhiba dugi mayokta phurup amana lawrakliba khongthang yauna yelhumi kannaba sangsilakpa khongjang singda singnarakpa khudimak lengak na sabchana thengnagani haina warep lawkhiba leirabani atopa paw amana ILP gi matang da amra Bengali na SC da tharakliba petition khudak ta handokadabani sahi asi mamang dagi Manipuri da yelhumi kanjana ba JC ILPS na sangsilakliba khongjang asi mayokta amra Bengali kauba Bengal da base tawba loop amana Manipur da inner line permit systems an hanganu haina Supreme Court ta writ petition ama tharakliba si akan mamong na condemn dawi writ petition asi jiri da leiba Bengali sing amari Thangal Bazar da lalol itik tawduna leiriba Bengali sing na paw phawna duna athu matamda withdraw tawdrabadi Manipur da Bengali sing leiba da athingba pirakpa yai haina JC ILPS ki co convener W second na pawmi singi khuthang da phongdokre Kaisampata leiba pawmi singa unaba mada co convener second na haikibada Bengal Eastern Frontier Regulation 1873 gi makhada Indian Constitution gi Article 14, 15, 19 amadi 21 gi makhada pikpa phurup sing yokhat naba piri bahak sing adugi manungda lamdamasigi yelhumi yokhat kadabani haina haukiba 2019 dagi khongjang kya sangsin dun lakibani khongjang asiga mari leinana lamdamasigi miyoi kya thawaina pontha pikhrabani hairaduna Manipur da BJP na luchingba lengakna ILP chan halabasu mawong maril tadri haina ngangnani cherakta amra Bengal na Supreme Court ta case tawduna satharliba thawong si laibak thibani asiguma thawong si BJP na luchingba Manipur amadi center gi government na mi yengsang biu loinana case tawriba loop asina su athu matamda withdraw tawgadabani haina pawgi mi famadu phongdokhi atopa pawmana Union Railway Minister amadi CM na Jiribangi Bangaidagi Chungpau Rail lam thakre ngasi Union Railway Minister Ashwini Vaishnav amadi Chief Minister N Birena Silchar Jiribam passenger train Bangai Chungpau phawba video conference ki khutang da phiral haiduna lam thakre thoramasida Union State Minister External Affairs amadi Education RK Ranjan Rajya Sabha ki MP Leisem Basana Jawba Railway gi official sing amadi state lenga ki official sing saruyaki Union Minister na phongdokhiba Chief Minister na propose tawriba Imphal dagi more amadi Jiribam Agartala amadi ring rail tampak ki mafam dagi Manipur gi singkhong sing phawba rail connection tawnaba wafam sing thabak oina pangthokani haiki Chief Minister na huji Imphal Jiribam railway line su helicopter dagi Union Minister galoina na aerial survey tawki hairi atopa pawmana drug ki case ta chenaba sing political party sing na ticket pibi ganu miyam na suma khoi bu mihut oina thagat pi ganu kada Manipur Legislative Assembly Mikhal Naksilakpa loina na mayai kaba ni sabu politics sing amadi supporters sing na marang kaina sinaduna vote khombagi thabak hengelakli lakadoriba Mikhal sida drug ki case ta senaba mioida political party sing na ticket pibi ganu loina na voters sing na su asigumba case leiba mihut thagat pidana ba coalition against drug and alcohol kada haina khangnariba sina phongdorali konung mamang da leiba kada gi office ta pangthokpa pawgi mifam amada kada gi general secretary Git Chandra mangang na phongdokhibada Manipur gi kendra humpu da Mikhal thengnana ba thorokliba miyoi sing amadi makhoi da support tawriba worker sing na vote kana na ba honabada yu drug amadi makhal makha kya gi mayai ka ba chinjak sing si na ba hengalli
Liquor Prohibition Act चनरिबा लमदम असिदा युमदि द्रकी इचाउ थोकलिबा सिदा पुलिस अमदि एक्साइज डिपार्टमेंट नामथौ अमता तौदबगुम तुमिना लैसिलिबा सि लाइबक थीबनी मणिपुर लेंगाकना सुनि सागी पोलम सिंह थिंगनी हाइना पंगलाउ लाउरबसु इलेक्शन ग मरी लेना मयाई काबा चिंजा कया चादुना मिहात मिपुन मिसिमिना यावबगी चांग हेंगलिबा सिदा थबक अमता लौखलक्तरी बोर्ड की एजेंडा अमदि मैनिफेस्टो दा ड्रगपु मरुओइबा पोछक ओइना लौदबसि लाइबक थीबनी हाइरदुना हौजिक चथरिबा फिबम मसि अदुमक चथरबदी मथंगी लाकदरिबा गवर्नमेंटसु ड्रगकी सु लोइसिनबा ngamloi popi panbi thabagi chang hengalakpa drug lalonbagi masing hengalakpa tanatana manipur de yu sungba imung masing khangdane hengalakliba sida political party amatana pukning changdaba amadi thamoi sengalamda masidagi mayai kaba chinjak muthatnabagi thabak amata lokhattabasi laibak thibani manipur gi interest ta paliba lengak amadi political party khudimangna makhoi gi election gi agenda da drug amadi mayai kaba polam singi maroiba policy hapiu loinana drug amadi mayai kaba chinjak ki case ta chenaba mioi singda ticket pibi ganu hairaduna lakadoriba tarani thoi suba manipur legislative assembly mikhal gamari leinana kadagi tongan tongan ba team semduna mayai kaba chinjak thingna ba campaign hauragani campaign asida lamdam asida leiriba civil society organization amadi miyam support tawiu haiki atopa pawmana leikidraba priyo kumar gi imungda LMG na mateng pangkhre sakang daba gari amana thomlambadagi matam khara sijo hospital da laikan naram laba matung haukiba December 38 da ikhang khangudana leikidabada like minded group LMG haina khangnari basina ngasi leikidraba priyo kumar gi yum da satuna awawa phongdokpaga loina na imung manung gi awaw da saruk yaba oina lupal sing tara mateng pangkhre LMG Manipur gi president L Shanjit Sharma amadi advisor Subita Mongjam ani na lusingduna satkiba tengbang khongchat aduda group asigi secretary SOZ publicity secretary Rajesh Naurem amadi Salam Ongbi Bajani Dr. Maibam itin singba group asigi maru oiba member kaya su saruyaki thormaduga mari leina na group asigi secretary Ojit na haikibada Khumbong Bazar da chicken center amada yen kakpa yauba Priyo Kumar Singha kham apokpa CH Nand Kumar Singha Tagel kolem laikai haribasi haukiba December ki tang kunithoi da thabak suba loerga yumda halakpada numidang waram gi pung taruk lom taba matamda Khumbong amadi sabal laikai mapa Imphal Ziri lambi da masakhangdaba gari achoba mana thongai rambadagi soktuna lambi gi nakal da taduna laiki numitu nongsu thili thili chuba matamni lambi da lakpa pukchel sauruba mioi kharana rims phawba pukat phiki koki sarukta thina sokpodagi sijo hospital da refer tawki koki sarukta operation anirak tawki ICU da leiduna layeng chatharam laba matung haukiba December 38 da laikana bangamdana leikide asumna mahaki punsi kan mangamkide asigumba wawa taraba imung asida LMG na yamba yamdaba lupal sing tara ki tengpang asi pangjabani loina na mi thomnamnaga lothriba gari phagatuna serak pibiu haiki atopa pawmana Omicron gi apun mamasing lisingani ga chama kunthra manga sukre India da hokiba pung asigi manungda COVID-19 case lising yang khaini pan ga sukna mawdra tere positive oikiba ka loina na mioi chamnga ga kunthra mari sikhe aduga mioi lising tara manga ga chahum marfuma pana recover tawkhre haina ministry asina thadrokiba report na phongdorkiba ga loina na masigi matungda hojik Omicron variant asi India gi state kulhumdoi amasung union territory ahumda sandokhiduna apunba confirm case masing lising ani ga chama kunthra manga yaukre aduba hairi basigi manungda phibam phagalaktuna mioi sanipan kunipan discharge tawkhre leibak da Omicron laiser asi oiriba phibam asi Maharashtra Chatruk Yankhi Humdoi, Delhi da Sambriga Humpumari, Kerala da Chamag Marfunga, Rajasthan da Chamag Humdramari, Gujarat da Chamag Yankhi Mari, Tamil Nadu da Chamag Kunmathoi Asinising Masingni. Hojik India da Omicron variant asi thengana ba Union Health Ministry na state amadi Union Territory singa pungkun mari chuma thabak lokhatuna lairi. Oirakli ba phibam asida Union Health Secretary Rajesh Bhushan na ngarang state amasung Union Territory singi chief secretary singda sithi iduna tangai phadana lokhatkadaba thabak sing amati darkar oiba vaccine amasung infrastructure gi matangda khangankhre haina Health Ministry na su phongdoragli